mayam punung putaram noksari ngasidi Kanglon Chumna face mask sinabagi mawong khradang khangminasi face mask ama upa haibisina mahik matai dagi ngakthokle haina khanmaga loinana wakhalda kudongthiba nanglaroi haibagi thajaba amasu phawhalli adubu surgical mask amana ekoibu infectious disease singda expose tobadagi amadi sandorapatagi ngakthokpa ngamlabara haibidi khangdri aduga garigumba face mask ama sijinabana covid-19 gumba infectious disease singdagi ngakthoklegadi hairiba mask adu upa amasung lokthokpagi achumba Kanglon leibra wahang singasigi paukum mathang pizari ahanbada surgical mask habisi karino surgical mask asi sinabada tab napsinba oidaba disposable mask ni mask asi nakongda husinba yaba elastic mari natraga lukhumda punsinba yaba phigi mari pali mask si mathak thangba sarukta metal strip ama yawba yai maduna naton mathakta namsinduna tab nabhanba yai 3 ply gi surgical mask ama Kanglon Chumna upana droplet spray ising marik amadi lairikumada yawarpa large particle microorganisms sing transmit tobadagi ngakthokpa ngamba yai khutna maida paiba thengba tobagi sangsu mask asina hanthanba yai surgical mask ki 3 ply layer sing asina tawriba mathau sing makhada piri mapani thangba layer asina ising amadi atai body fluid sing bu ngakthoki mayai thangba layer asina akaknaba pathogen makal kharbu filter tawi manung thangba layer asina ningsa sor hondorakpada yawarpa ising manil amadi humang chupsilli adomanamak surgical mask ki mapan thangba saruk asina naton natraga sin gi akobada yamna section sil tawdi oide maramadana mask makhal asina nungsitta yawa akopa particles sing khudamoina lok khuba amadi hakthi khanbada yawarpa particles sing budi filter tawba ngamde karigidamak face mask uppadoribano World Health Organization na recommend tawbagi matungina face mask sinagadaba matang singdi isada laihau leiba lok khuba natraga atopa respiratory symptoms sing leiba matamda face mask sinagani isada anaba leitraga su respiratory gi oba anaba leiba mioi ama phamsenari ba mioi asiguma phiba masida anaba mioi dagi manak fit taruk natraga taruk tagi hena naksina sangma matamda mask ama upkadabani surgical mask amana apauba respiratory droplet singbu ngakthokpa ngamlagasu SARS-CoV-2 hanasu khangnariba covid-19 asibudi ngakthokpa ngamde masigi maramdi surgical mask sing asina nungsitta yawa kopa particles singbu filter do ngamde maida tapna pa oide maramadana nungsitta yawa particles singna mask ki nakaldagi phaujilakpa ngammi study kharadagi miyam tinma mafamda surgical mask na infectious disease singda expose tobadagi ngakthokpa ngamde haiba khangba ngamkhre hauji ki on respiratory gi oiba anaba singdagi ngakthoknaba miyamda surgical mask natraga N95 mask sinenabagi damak Center for Disease Control and Prevention CDC na recommend tawdi healthcare providers sing amadi anaba sing wahak thengna na layeng singna hariba polam sing CC na bamathau tai amadi hauji hariba polam sing asigi awat chawna leiribani adomanamak covid-19 gi oina laina ase sandokpa thingnamgi damak miyamna maikhum pi sinenabagi damak Center for Disease Control CDC na pautak piri isan isa ki mask karam na semjagadage habi matang dasu CDC na instruction piri surgical mask karam na upsin gadage karigumba khone surgical mask ma upagi mathau tarabadi Kanglon Chumna upnamagi damak makhagi Kanglon sing in gadabani face mask upsin bagi Kanglon sing adudi ahan bada mask upsin dirgai mamangda isagi khut adu yamdrabada second kun changna sapon amadi ising sinaduna hamdokani natraga alcohol based hand sanitizer sinaduna khut animak phajana taiduna taknagani ani subada face mask aduda defect haibadi tatpa hoba natraga lang handokpu gumba leibar yengani ahum subada mask masu sangwa nakaladuna mapan thangangani mari subada metal strip yauragadi mathaklom thangangani amadi nakhang tahangani manga subada kariguma mask aduda nakong do phana ba mari palagadi mari eni tu paraga namana nakong nakal amamda hukchingani lukhumda punna mari palagadi mathak thangba mari eni aduda khutna paigani mathak thangba mari eni adu lukhamgi mathak thangba khudong sagadaba mamada ningthina punchingani makha thangba mari eni aduna lukhamgi ngaksam mayada ningthina punchingani dual elastic band palagana mathak thangba band adu kokthakta hukchinduna lukhamgi mathak thangba sarukta tahangani makha thangba band aduna kokthakta hukchinduna lukhamgi ngaksamga taina mafamda tahangani hariba jana Kanglon sing si inbiduna niyom chuna face mask sinagani aroibada ngasigi pawtang video yengir pun mangtu thagachari